Sugnu asida BJP gi mapangal kangkhathanduna constituency asida BJP gi MLA ama kahalaknaba Senior Development Committee Kaksing Khunawna paikhatlakpa thabaki manung channa ngasi 12 suba oina leaders meet ki tharam pangthoktuna lalong kaya yatkhre Kakching Khunau awang laikai gi community hall da pangthokpa tharam aduda Sugnu AC gi BJP gi mirep oina tharang tawriba M Binod BJP Kaksing District ki President KH Indubala amadi BJP Sugnu Mandal gi President M Nabachandra yauna luchingba kayana sarukya khi Thauramga mari leinana M Binod na fongdokhibada Sugnu AC da haukiba chahi 13 krom asi miyamgi asengba luchingba puthokpa ngamdri Masina maram oiraka constituency sida lambi thong education health yauna laukhatpa yaba hiram amata leitre Chaukhot lamjel su constituency atega yengnabada maningda leire hiram kayada sothaba asina maram oiraka AC asidagi masak naiba miyoi sing thorakpagi changsu hanthare maram asina hiram kayada sotharaba constituency asibu ahongba ama puraknaba miyamna anauba luchingba ama khanbagi matamadu oire maram asina lakadaba mikal asida miyamna mahakpu saugatuna constituency asida BJP ge anauba MLA ama thagatlasi miyamna pamba chaukhot tharangi thabak sing adu election mai pakpaga chahi amada thabak oina loina pangthoktuna Sugnu AC bu ahongba purak minarasi haiki